Manipur President rule tham kraba matung arambai tengo gi unit amada thibahumba gi thabak chathakre commander ama yauna unit asigi miyoi kuntaruk pung khara fazil raba matung thadorakre Security Force na khulngak pa sing fa ba punba gi thabak chatharak pa buyaning daba fongdoktuna tampaki mafam ayambada mairapai bi sing tholaktuna lambi thingba gi thongjang jamsin kre Khulngak pa sing international nate makhoi bu fa ba punba leptrabadi June 18 dagi hen kanba miyam gi iho ama lakpa yai haina Rajya Sabha gi MP lesem basana jawbana fongdokre Irang laksin naba pyar thamlakkiba nate lengak semba ngamdabadagi lakkiban haina RPI Atawale gi National General Secretary Maheswar Thangnau jamna fongdokre Amade Governor Ajay Kumar Valana chair lauduna IDP singge yaifa thorang yauna tongan ba loishang singda kaithagada ba senfam singi matangda review meeting ama phangkre Kurumjari ISCOM News Ming Tabri Punamak Pukhadari Bamna Taramno Chari Hojik Pau Sandok na Pizari Nimpu Taruk Suba Assam Rifles ki Kangbu Amana ngasi Ayub Kakchingge Panjau Palum da Laiba Arambai Tengol ge Kuntaruk Suba Unit da Thibahumba ki Thabak Chathakibaga Lonana Mafam Adada Lairamba Khulngak Pa Mioi Kuntaruk Faraba Matung Pungkhara detain tawduna thamlure Fagat Paduda Arambai Tengol ge Unit Asigi Commander Amasu Yauki Haire Khulngak pa sing ado faraba matung makoi taruk amade hojik chathariba class 10 amade 12 ke exam sing thagadaba yawa maramna hana thadorakhi lemhoriba khulngak pa kun adusu pungkhara detain tawraba matung thadorakibane AT gi unit asidagi khusukulai fagat pa leikibra haiba adudi chap chana khangbangamdri amaromda ngasi ayuk Assam Rifles ki kangbu aduna khulngak pa sing faba lakpa aduda mafam adugi akoibada leiriba nupi kya thoglaktuna khulngak pa faduna puba yaroi haiduna makoi gari sing thatuna thamki adubu tungda Assam Rifles ki kangbu sing aduna khulngak pa sing adubu namduna pukhibani haire Khulngak pa sing faduna pukre haiba pau tabadagi miyam tholaktuna khulngak pa sing fakiba adubu yaningdaba fongdoktuna Kakching Bazaar thingzin kibaga lonana lambida lakpa chatogasin tauba amata tahonkidre thaudok adugi matangda mairapai bi luchingbi amana fongdokibada khulngak liba singbu faduna puba haibasi civil war ama thoknaba sinbani maram aduna kana amatana khulngak liba icha sing faduna puba yaroi haike Arambai sa sing phaba hore habagi pautare hoji mamani sing kaya kaya lari habase moi khangdar mane isa sing phaba pata yaroi aduna civil war thona nabagi damakta da sinbira kanu aduna arambai sa sing phaba pata yaroi habase mama ubi nagi kholaune habase mayam bak manipur le biri mama khudi mane khange aduna isa sing amata phaba yaroi mama pun mono da thokbira lo hoji isa sing ngak sen na bagi matam ora habase mama ubi khona Asok sang rapat sahi ani se isasin mengak sen dana la puni ngasi kesuna ta bata kasi isasin phaba hore hai ta bata ko thamo si lai ya de tuna mama bi kudi mo lo thok bi ra ga anda huji isasin mo sena se Kakching Bazaar da Maikai Adongi Miyamna Hauratuna Lambi Tingbagi Kongjang Changsin Krabamatung Imphal East District ke Kongba Bazaar Thongjau Golai Imphal West ke Uripo Kangchuf Lambi amadi tongan ba mafam singda lambi da tar mai thaduna lambi tingbagi Kongjang Changsin Kre Miyamna lambi da uwa ma de tar na chingba sing paisinduna mai thaduna achat awong sing tengke adumakpu tungda police ki kangbu sing laktuna lambi da mai tharam basing adu muthatuna Lauthokpagi thabak chathake Imphal West District ki Mongsangai dasu mayai lambida nupi sing thoglaktuna chathok chasin tawba sing thingki masigalona na singjamai thangmai ban sinam laikai Wangjing Bazaar Samurau Kaitel Hyangthang Oinam Bazaar Wangoi Khabam Lamkhai Kangabok Bazaar Kumbi Bazaar Mayang Imphal Lakshmi Thongkhom Yumnam Huidrom Nongren
Nongdam amadi Senjang the Jingba Mafam Singda, Manipurgi Tampaki District Mafam Ayamba, Maira Paibi Kaya Tolaktuna, Lambi Tingbagi Kongjang Jangsin Kri. Kongjang Sing Aduda Saru Yakibi, Maira Paibi Luchingbi Singna, Kulngak Pafabayaning Day, Manipur Pumbadagi Apaspalok to U. Ano balengak Amasemduna, Pia Loto Kalu Haibana Jingba, Demand Sing Toduna Wafam Kaya Fungdong Naraki. Sarkarsna tawbirisi lalung kaya ama tawbrana khoi chingnadaba ngamde akhoi misam parja sai su leiba khoi moina ngakpagi akhoi hingibani ngasi akhoi maitai lamdamje parjaje aduki matik waraba matamsida BJP ki sarkarsna hochi phau kaidau lei birigi aba sarkar ama anongba ma sembi dana thu athuba matamda tawbra sunate Hana Jimmy Salan Mazulok Topigre, Jano was him, the Atuba Matam, the Sembiraga, besides using Jibuka, the Karisway, the Gene, you give Sutre, Oje Aquino, Hygienic Jimasi, Atumatam, the Sarkas, Semutana, Kunga, Pazing, Atumatam, Maximbu, Aduga Pava Yaroi, Kunga charging, Pava, charging him to Namatapi Yaroi, I quite see the Joy Manka, the Sigan is charging it. How do you Kunga Pavagi, Sanabi Magi, Mawonga, Manipur Sarkar, Amadi, Indian Sarkana, Joji Tori Batabaxi, Equayaning, Kunga Payasing, Pavayaroi, Pagi Visasing to Atumatam, the Tadok Piro, I quite Hoji Manipur, the PR Tamibase, PR Lokopio, PR Tambigano, Amadi Manipur Chief Minister, give Pam Hangi Base, Atumatam, the Chief Minister, Happy you Sarkagi, Masenda, Nungaina, Amata Tinadana, Akogi Manipur Second Minasi, Haidon Sarkagi, Makeda Hanan Hajari. Ngasigi Kongjang asida Khwaramban ima Kaitel Gyapunba ima Singnasu Lambida Thoraktuna Kulngak Pafabayaroi Anobo Lengak ama Semduna Lamdam Asda Thamliba President Rule Lauthokadabani Haibana Jingba Kholau Kya Lauduna Kongjang Jangsin Ke Kongjang aduda ima Ibel Singna Phongdokibada Manipurda PR Leirabanina Central Force na matam ama hektada faningba mi faduna leire Punamak asigi Kanba ngamnanaba amadi miyamgi yaifanaba atuba matamda anoba lengak semu haiba demand tawraduna pendaba wafam kya phongdoknake Thaubalgi Wangjing Bazargi Akwabada Leiba, Maira Paibi Imaibil Singh Sungasi, Lambi Tingbagi Kongjang Jangsin Ki, Kongjang Rada Saru Yakibi, Maira Paibi, Amana Fungdo Kibada, Manipur the Separate Administration Taliba Asi, Atingba Tambaga Lorena, Lanjanari Basing Mayumda Halenba Ngamlaba, Lengak Semduna PR Loto Halaba Made, Voter Fencing Amade, NRC Sana Halaba Matamda, Kulngak Pahaiba Sisut Lairoi. Punna lumin na bagi mahuta punna laibag kan minasi thokpirak lo haina miyamgi mihut singgi pukning chingsin na wafam kya phongdoke PR la haidana hujik PR la ke mamangda state portion le riba mayam sina kulli kai je ngapi sindirakta dana ekoi ge yumda ge thokri isa singila kulna aga state force da amadi central force da makoina karigumim ta khutha bu khotpa karigum ta leibnate adu bu khunga inena leizari bu kangpu jingje si sang phagala patara gadi ekoi mama oi be ekoi mayam na lem nam ta tharoi ba state or jo central or jo ko thengna gane
Khulngak pafaba yaroi amadi Manipur pumbadagi afspa lawthokadabani haibagi kholauda ngasi Langol Game Village ki akoibada leiba tongan ba maira paibi loop singna wakat mifam phongkre ngasigi wakat mifam aduda maira paibi apunba loop Langol Game Village Zone 1 gi president Oinam Omi Langol Game Village Zone 3 maira paibi amadi alternate house complex relief camp hangduna leidiba More amadi Turchampurdagi lanjana duna leidiba Ima Ibil Singh Punsi Leikai Apunba maira paibi loof Game Village Langol ge President K Kumari amadi Langol Game Village Zone 2 ge maira paibi singna mapungoiba thodang loki ngasi fam kiba wakat mifam aduda Manipur gi hanagi apunba gi saktam tugainaba silak pasingi mayokta amato oina lepinaba matam oire khulngakpa Ichil inaw ichal iche singi mathakta karigumba makhal amatagi case FIR panduna fabiganu amade mamangda fakiba sing adubaso atuba matamda condition amata yauduna thadokadabani Kuki terrorist singna chatharakliba phongna micham hatpa drug kaloinana leibak thugainaba honarakpa singi mayokta amato oina lepminaba matam oire tongan ba CSO ima loof amade loop sing asiga mari leinana Kongjang kuding makta punna saruk yagani central government amadi state government anina thokliba irang asi athubada loishin gadabani haibana chingba kholau kya sulauki ngakpa icha phaba yate ima mayam se ahi nungding khangdegi awal se teng mayam phari icha mayam se sokpa yaroi panba yaroi mama akoi leiri haibagi tamakta mama mayam je tubam chabang khangdegi icha khun phaba ngakpa se phabi gano Manipur thokliba irang asi loishinbagi mahuta president rule thamjilakpa yaningde iramdam ima leibak Manipur kananaba tholakkiba khulngakpa sing fabu punba yaningde Manipur dagi athuba matamda pyar loktho haina taksiladuna ngasi United Protection Committee UPC Nambol Women's Wing amade Nambol apunba lukmai sinta luf na sinduna Nambol kaitelda masing yamlaba miyamna wakat kongjang jangsinkre Kongjang adu Assembly Constituency manga Oinam Nambol Wangoi Nauya Pakhang lakpa made Konthau zamdagi masing yamlaba ima singna Nambol kaitelda wakat mifam chathabaga loinana Manipur dagi PR athuba matamda lautho khulngak pasing fa bayaroi fakiba khulngak pasing condition amata yaudana thadokadabani haibana chingba kholau kya sulauki wakat mifam adu loiraba matungda masing yamlaba miyam aduna kholau kya lauduna Nambol Police Station fauba khongchat amasu chatki khongchat aduda saruk yakibi UPC Nambol Women's Wing convener L Premila leimana phongdokibada Manipurda palamba lengak asina India government ga lautuna CM resign to hollaga PR thamjilakpa ima singna yaningde akanba mongda condemn tawe lengak sem gera sem loira athubada PR lauthokadabani khulnga ribai cha singbu koitan tanaduna faba honaraklabadi khudakta lepkadabani India lengak na yelhomi oiriba maitei aikhoibu kari karamba fibamda thambigadabano hairaduna thawong sing asi asum chatharaklabadi Manipur Kannabagidamak ahum suba nupi lao soidana tholakani haiki India government amadi state government divide sarabase ekhoi yam pendre PR thamjilakpa masi akhoi amata yaningde design tawgera tawroira sarkar semdera sermai semoira athuba matamda PR lothokadabani aduga akhoi gi khungaiba akhoi gi isa singse phaba yaroi punba yaroi maram chade maram aduna akhoi gi indigenous people lase India government pullap oina karamba wakhalonda karamba lising amada akhoi thambiga dawribano maram aduna athuba matamda PR lothokadabani ngasi uripok maikai gi mera paibi singnasu uripok lamboi khongnang khongda lambi thingzinduna khongjang changsinke khulngakpa singfa bayaroi laloi juba fawba khulngakpa singi khulai lauthokpa yaroi athuba matamda anoba lengak ama semgadabani kuki singna taliba separate administration withdraw tawhallu Manipur NRC chana hallu amade
ꯂꯥꯟ ꯂꯣꯏꯔꯕ ꯃꯇꯝꯗ ꯈꯨꯜꯉꯥꯛꯄꯁꯤꯡꯒꯤ ꯈꯨꯠꯂꯥꯏ ꯃꯃꯥꯁꯤꯡꯅ ꯁꯤꯟꯅꯔꯛꯀꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯇꯣꯉꯥꯟꯕ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈꯤ ꯈꯣꯡꯖꯪ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯩꯔꯥ ꯄꯥꯏꯕꯤ ꯁꯤꯠꯂꯥ ꯑꯣꯏꯅꯥꯝꯅ ꯍꯥꯏ ngasi ayuk mafam kharada arambai tengol amadi khulngakpa ichasing security force na phaba horakpa asida mama oibi singna khudakta khongjang changsilakpani arambai tengol asi lona yadaba lufnate India government ki mathakta lan hobasunate sutnatangi iramdam asibu ngakthoknaba khulai paiduna thoglakibani security force na handak marak chatharakliba thawong kaya asi mama oibi singna yabangamloi Icha singna khutta khulai paiduna khulngak liba ase India government na miyamgi thawai amade lanthum ngakpi sen vibak ngamlaktabadage self defense ki damakta khulai paiduna thoglakibani India government na pyar thamjinduna miyamgi machin mennaba honarakpa ase mama oibi singna taraina laude karigumba tangai fadrabadi khulngakpa icha sing kannabaidamak mama oibi singna akanba khongjang fauba changsilakani haujik lamdam asida thokliba irang ase kari maramdagi thokhibanu haibadu India government na munna thijinbiu problem asigi haurakfam khangdana khulngakpa icha singda atatai tahanbadi sukya yaroi haina mahakna makhata na haiki ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯈꯨꯗꯛꯀꯤ ꯏꯃꯔꯖꯦꯟꯁꯤꯒꯤ ꯑꯣꯏꯅ ꯆꯦꯟꯖꯔꯛꯏꯕꯁꯦ ꯑꯩꯈꯣꯏ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯇꯤꯒꯤ ꯏꯆꯥꯁꯤꯡ ꯃꯐꯝꯗꯒꯤ ꯐꯥꯕ ꯍꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯇꯥꯕꯒꯦ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯅ ꯎꯔꯤꯄꯣꯛ ꯃꯁꯥꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯩꯔꯥ ꯂꯨꯞꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯏꯆꯥꯁꯤꯡꯁꯦ ꯀꯜꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯉꯁꯤ ꯑꯩꯈꯣꯏ ꯏꯆꯥꯁꯤꯡ ꯐꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯈꯣꯜꯂꯥꯎꯒ ꯂꯣꯏꯅꯅ ꯏꯆꯥꯁꯤꯡꯕꯨ ꯉꯥꯛꯄ ꯁꯦꯡꯕ ꯑꯩꯈꯣꯏ ꯂꯥꯛꯆꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯉꯁꯤꯃꯛ ꯆꯠꯊꯔꯤꯕ ꯏꯔꯥꯡ ꯑꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯆꯤꯟ ꯇꯨꯃꯤꯟꯅ ꯐꯨꯟꯗꯨꯅ ꯌꯦꯠꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯒ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯃꯆꯤꯟ ꯃꯦꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯁꯤꯗꯤ ꯑꯩꯈꯣꯏ ꯌꯥꯖꯅꯤꯡꯗꯦ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯂꯥꯟ ꯇꯧꯕ ꯇꯥꯔꯒꯗꯤ ꯂꯥꯟꯁꯤ ꯀꯔꯤꯗꯒꯤ ꯍꯧꯔꯛꯏꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯔꯨ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯉꯁꯤ ꯊꯤꯒꯠꯐꯝ ꯊꯣꯛꯏ ꯃꯗꯨꯒꯤ ꯊꯤꯒꯠꯐꯝꯗꯤ ꯊꯤꯒꯠꯇ꯭ꯔꯒꯅ ꯉꯁꯤ PR ꯊꯝꯖꯤꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯉꯁꯤ ꯆꯌꯦꯠꯅꯕ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯒꯤ ꯑꯀꯤ ꯑꯈꯪ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯊꯣꯛꯂꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯁꯤꯡꯅ ꯉꯁꯤ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯂꯣꯏ ꯉꯁꯤ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯂꯥꯟ ꯍꯥꯏꯕꯁꯦ ꯀꯨꯀꯤꯅꯗꯤ ꯃꯈꯣꯏꯒꯤ ꯂꯝꯒꯤꯗꯃꯛꯇ ꯇꯣꯉꯥꯟꯅ ꯄꯤꯌꯨ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅꯦꯅ ꯃꯈꯣꯏ ꯇꯥꯜꯂꯤꯕ ꯃꯈꯣꯏꯒꯤꯗꯤ ꯉꯁꯤꯐꯥꯎꯗ ꯀꯔꯤ ꯐꯥꯈ꯭ꯔꯕꯒꯦ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯥꯒꯠꯈ꯭ꯔꯕꯒꯦ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗ ꯚꯦꯂꯤ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡ ꯑꯁꯤꯗ ꯐꯥꯒꯠꯂꯤꯕꯁꯦ ꯅꯣꯡꯃꯒꯤ ꯃꯁꯤꯡ ꯀꯌꯥꯅꯣ ꯐꯥꯒꯠꯂꯤꯕꯁꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒ ꯏꯐꯨꯔꯨꯞ ꯑꯁꯤ ꯏꯖꯥꯇꯤ ꯑꯁꯤ ꯃꯨꯊꯠꯂꯒꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯒꯤ ꯑꯩꯈꯣꯏ ꯅꯨꯡꯅꯥꯡꯉꯤ ꯆꯤꯡꯅꯖꯕ ꯄꯣꯛꯆꯩ ꯈꯨꯜꯉꯥꯛꯄꯗ ꯃꯔꯥꯟ ꯁꯤꯕ ꯌꯥꯔꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯃꯊꯧ ꯇꯧꯍꯜꯂꯨ ꯃꯔꯝ ꯆꯥꯗꯅ ꯊꯝꯕ PR ꯂꯧꯊꯣꯛꯎ ꯐꯥꯈꯤꯕ ꯈꯨꯜꯉꯥꯛꯄꯁꯤꯡ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯛꯀꯗꯕꯅꯤ ꯃꯈꯥ ꯇꯥꯅ ꯈꯨꯜꯉꯥꯛꯄ ꯐꯥꯕ ꯌꯥꯔꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯃꯄꯨꯡ ꯐꯥꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯗꯨꯅ ꯏꯔꯩꯕꯥꯛ ꯀꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯕ ꯗꯥꯕꯤ ꯀꯌꯥ ꯂꯥꯎꯗꯨꯅ ꯉꯁꯤ ꯃꯤꯌꯥꯝꯅ ꯃꯣꯏꯔꯥꯡ ꯀꯩꯊꯦꯜꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ Mampil Moirang amadi Anulna punna sinduna changsinkiba khongjang aduda khulngakpa faba yaroi fakiba khulngakpa condition amata yauduna thadokadabani athuba matamda Manipur lengak semduna iramdam ngakadabani haibana chingba kholaw kya sulauki khongjang aduda saruk yakibi Mampil gi president ke Patma Batina fongdokibada kuki narco terrorist singna maitaida landarakpadagi icham samna lairik laisu tamjaraga laijaramba icha sing Iraibak iramdam kannabagidamak khutta khulai paiduna khulngakpa thoglakibani icha sing koithi thiduna mafamdagi atat akham leitana faba tawrakliba se khudakta tokadabani makha tana khulngakpa amata fagatpa yaroi athuba matamda miyamgi lengak ama semgadabani iramdam ima leibak kanadaba thoglakiba icha singda akan ba ek kaya pansinba kaya tawrakliba asi mama oibisingna yaba sungam ngamloi ngasi mak Manipur gi kachin kuyada icham samna imaleba kananaba khulngak liba cha singbu ngayok chapulagi nga phabadawna faningba matamda hekta phaba asi mama oibisingna yaningde thawong asi khudakta lepkadabani haiki
mama mapa kaya gi mit tagi tari ba pi ngasi mapuroi ni pakai na raba nupi kaya gi tengka kon mapa mama kai na raba matsa kaya gi tengka kon mama wi bai khoi gi tam ba ta lai jaram ba isa du setna pubi garaga adugumba maral kaya sizin raga ngasi makhoi gi mathakta achawa choba ek pansin ba se madu ai khoi khangin lai ba ngamoi aduna maram oraga ngasi mag Manipur question kaya dagi ngasi iram da Manipur sigang na bagi tamakta aya ba piraga sizina gi ba isa mayam ngasi class 10 thazari ba class 12 thazari ba mayam kaisu khangja da ba mayam si ngasi iram da ngak ta ya de hai bagi wakhalon du da pumnamak laingak pasu ai khoi punamak miam Manipur iram da Manipur si da lai ba maitai phuruk mayam si kan da ba ya de hai bagi wakhalon du da ngasi isam cham na khul nga ga lai jari ba isa mayam che nong magi ngayok sa pudang nga na ibagong pagalak pa siya masi mama oy bay ko ni yabagam jaroy Iramdam Manipur asada chahi anirom lan ngaglak liba singbu nongmagi mga tara farak liba ase ngasi fawba kendra gi myut singna iramdam asibu kannaba sinaramba no khangdana thambiramba ase yaningde haiduna Lilong Chazing Manak Lilong Thongkhongda Lilong Chazing Apunba Mairapaibi Langthabal Karam Naral Konjin Amadi Lilong Santipurgi Akoibada Lairiba Mairapaibi Singna Lilong Chazing da Khongjang Changsankre Khongjang asida saru yakiba Lilong Chazing Apunba Mairapaibi Lufki President Maibam Benubalana Fongdokibada Iramdam asida Tengnariba Lal Asi Loidriba Fauba Khulngak Pasingna Pairiba Khulai Thadok Halloi Khul ngak liba icha singbu matam chuppada India lengak na ngawlo pifam to I haiki Tingjariba lambi ase aikoi parikhani exam ni haiba khangi prajada athingba piba nate maikoi khudung magi mathau chatuna lei aikoi gi leipa kadai da leiri aikoi kanada sinarami aikoi kadai da thamami haiba se dai ta puriba aikoi khar khakta oigadra haiba duni aikoi na tingjaribi ti miyam da thingba piba nate haiba wahai singa se punama singa che miyam punama ke na kong da yobirga athuba matam da aikoi gi administration sebi duna leibaki authority oiba aikoi se minister khambi gadabani haiba sini aikoi na numit humni gi tanza pijagani aikoi gi kendra gi oina karigumba masidai da MLA singna sembiraktraba aikoi yum da chakchilega aikoi gi makut silaga chatkiba mekoi gi yum da aikoi kadai da thamungge haiba wahangsi hangjagani haiba tanza da ni miyam da logjari basi Hojik state asida oirakliba phibam asi yenglaga political game tongdana leiba se afaba oiroi athubada solution ama puraktuna miyam asi ngak senba mathau tai natrabade June 18 dagi hena satiba miyam gi ihau ama lakpa yai haina MP Sembasana Jawvana Fongdokre Wafam Masinga se GP Women's College ta pangthokiba International Mother Language Day gi thoram yawbalakiba amada paumi singda fongdoklamkibane Mahakna makha tana fongdokibada handa governor ga unaruba matamdasu khul ngakpa singge thokningdana thokhakiba nate maram aduna khul ngakpa sing ase ningtina khanaraba matung mainstream da puraknaba honabiu makoi sing asi international nate khul ngakpa singgi mathakta akanba action lokhatuna aranba lambida chatkhiba tarabade Manipur asi chahi kuntrani fu manung handuna chatlagani haina Governor da fongdoklamki Loinana hojik khul ngakpa sing faba punba tawriba ase nungaitaba fawi makhatana faba punba tawraklabade miyamgi akanba ihau ama soidana lakpa yai haiki na ayu nojabe da suai na governor da haiba se mase ko gi khul ngakpa sing se hekta ko gi sigi phim ju orke banate ohela kiban aduna masida haina ragadi lona pothong na ani ko jaga menge soiba sulai Manipur ga menge soiba sulai lona maglai kasu ko icheli na isa isu myam se sumaina tawro kote tahol lapan adu ragadi hoji kamai tawdra ma koi se ajana mainstream da pong sige haiba se ko khana ba matam ore isa ina mo nata na mainstream se isa khagadi adu yam sathi ba por lakne ko gi future ni dra mo myam ko gi future ni makoi bu kan bi wasang makoi international nate anti-national nate koi mariba kanna ba thok khibani karigidam do thok khiba matam do lariba central force oro state force oro bakon inactive oi kibato madu dagi hai film oi khibani duna munna khalaga di
ai nasu honorable governor unabadi haijabase yam akanba adu adana tawoi mohta phajana wari sanaraga bhap tanaraga koi sai naw mya phajana koi hanagi mukoi mainstream do adu lahansi akanba tawraga di phaina sanaraga madudi manipur sai kuthra ni bu hena banin khane sman haijaram Irang laksinaba PR lakibanate lingak semba ngamdabadagi lakibani miyam ngakpidraga ngakpigadra khalamba lingakna khangodana kaikraga PR thanglakiba ase lalakta miyambu hundoklamnaga mai leiraga chenba oina logani haina Republican Party of India RPI Atwali gi National Secretary Maheswar Thongnawjamna phongdokre wafam ase hojik oriba fibam asigi matangda thadorakpa video message amada mahakna phongdokibani video release aduda mahakna makata na hai thakun hena irang thoktuna khamthengna wanaringai cherakta PR lakle hairaga miyamda hena awaba pibagi thawung ase khwaidagi laibak thibani Irang kanbadage irang laksin ba ngamde haiduna PR lakibanate miyamgi mihut oiduna miyamgi thabak tawgani haina thoglakkiba sing aduna punsin ba ngamdaba khaibum phaibum tanabagi thawungna lengak semba ngamdabadagi PR asit lakibani hojik leiriba fibam asida miyambo khajiktangda oirabasu ngakpigani khanna leiramba lengak ado khanghaudana kaikiba sina miyamda hena mipaiba pokhalle amata oina punsinduna Manipur kallu ruling opposition khaiganu hainaringai cherakta mapimapa leitaba lamdam ama ohenduna hojik lakliba fibam ase khwaidagi laibak thibani loinana Manipur thugaigani haina yeknaba oina changsalakliba khudingmaktage ngakthokpa amade makha tarakpada sigumba fibam ase amukhana laktanaba chapchaba thorang tawgadaba matam asida Lengak lehandaba haibasi khwaidagi laibak thibani haiki Nagalamaromda ruling oina leiriba party manungda khaibum tanaba amade fammunaba manba thawung kaya miyamna uba fangliba sisu afaba khudam amanate nungaifam suthokte masina Manipur ase India amade malemgi mafam singda lana sandongnaba machak ama ohele asigumba tanja sada miyamgi mihut oina leiriba singna punsinduna mapangal leiba lengak ama semnaba angamba thakta honabiu amade miyamgi awaba sing ase kokhallu tanja sada luchingma sing asina punsil haudrabade imalebak ase kanba ngamhoroi adubo matam asada mihut oina leiriba khudingmakna tungnam chatta afaba mingchat fangloi aduna ruling opposition khaidana amata oina chungsin minaduna Manipur thugaige khalliba sing ase yade haiba ama ulamlu Manipur hana kallu aduga makha tarakpada mai leikhiba chenkhiba fammunaba apamba tawbiko haina mahakna makha taake Hojik punjan haudraba hojik leader singsina punjan haudraba amatta oina punjan haudraba political post ki power ki party ki adugi adage ni yengnara sum leiraba koi malebak se hengtungda yamna akoi history da palami leader leader oiriba singdo si hengtungda yam phajana son hauroi mapi mapa oigani haiduna oiraga leiriba mayam leiriba leaders mayam se amato in chongthokminaraga sidi Manipur se koi irang loiba natri yeknaba maya Manipur thugaiba pamiba singse ki makoina pamiba pandamdugi mayokta lepamaga Manipur kanbagi panthungduda akoi Manipur kaleko akoi Manipur se kanamta thugaiba ngamaroi ko haibagi pandam yade ko sidi akoi yaramdre ko akoi na taliba dabi mayam akoi na Manipur thugaiba thugainaba hotnaribima mayam sidi kanadaba manglan oirameko aduna sigi umba leader mayam ama leiriba it may be for any political party de leiriba leader mayam sidi masagi politics ki mi natte ko sidi mas chokri khanba natte ko masi Manipur kaning ba ngata oirame ko sidi akoin hauruba yaba natte na adu yaura kanda mamai legera chen bi hojikti loina punjan laga amat to in leminaraga Manipur thugai ba pami mi sing sigi mayokta amutang leminaraga makoi sima yade ko ima Manipur thugai ge hotna mi sing se simadi yaramdre ko haibase simtang khangalam se haibase si haiseningaina Governor Ajay Kumar Valana chair lauduna ngasi Manipur Secretariat South Block ke conference hall da review meeting amafamduna Manipur gi tongan ba loisang sing amade lanjanaduna relief camp sing da leiriba IDP singi yaifa thorang gi damak kaitagada senfam singi matang da khanakre mifam adada Chief Secretary PK Singh Commissioner Home and Ashok Kumar Secretary Health Suman Singh Commissioner Education AS Gyan Prakash
Mergina R. Panmei Joint Secretary amade atay makok thongba official sing su saruk yaki. Mifam aduda Governor na IDP singi skill development training amade private sector da makoigi anoba employment opportunities sing sem naba honabada mari leinaba loisang singi kari karamba thorang sing leire haibagi matang da su khanaki. Mifam aduda Governor na Ministry of Tourism gi makada leiriba Hunar Se Rozgar haidiba scheme asibusu mapung fana chana handuna Manipur gi thabak fangdriba naha sing maru oina IDP sing da kanaba pinaba tangai fadaba thabak sing su paikhatnaba mari leinaba official sing da khangan ki haire. Manipur gi Governor Ajay Kumar Valage yathang matung inna Manipur gi Chief Secretary na ngasi thokiba order amada IAS IPS amadi MPS official tara mathoina hana pairamba fam sing da chawna ahongba ama amuk purakre. Panbayai madudi Manipur da President rule thamdringai gi mamangda Manipur gi Governor oina Ajay Kumar Valana wasak hek lobagi nong hek ngan baga haibadi chahi asigi January gi tang kuntra da official Homfutaragi from Hongdok Hongjin Tauba Laikrabani. Ngasi Nauna Tabak Hongdok Hongjin Taukraba Singh Adudi, IAS officer Singhi Marakta, Principal Secretary Agriculture, Forest and Environment and Climate Change Oriba, Arun Kumar Sinhabu Atay Ahenba Tabak Singh Puhalagani, Commissioner COM Secretary, Secretary to Chief Minister Manipur, Social Welfare MICADA WR and CEO MIDA and Special Secretary Cabinet Puramba Ningthozam Geoffrey Commissioner COM Secretary Social Welfare MICADA WR and CEO MIDA Kak Puragani Secretary Works and Secretary Manipur Lok Ayukta Puramba Robert Singh Khetri Mayumbo Secretary Works Tagi Lokthok Laga Secretary Manipur Lok Ayukta Oina Puragani Social Secretary Horti and AC Higher Technical Education Oiramba Mernyon Chin Na Frajolgi DC Oiragani Amade Special Secretary Finance and Planning Vigilance and Anti-Corruption Oibagalunana Director Vigilance and Anti-Corruption and Additional Secretary to CM Manipur Oiramba Nailentang Telena Special Secretary Finance Planning Vigilance and Anti-Corruption and Director Vigilance and Anti-Corruption Oiragani Atopa IPS MPS Officer Taruki Tabak Hongdok Hongjin Taukraba Singh Aduna IGP John 2 and AP2 Oiramba Nishit Kumar Ujwalna IGP AP2 Khaktamak Yengsilagani IGP Intelligence NB NAB Amadi MPTC gi Director Oinasu Yengsilamba Kavif Kena IGP John 2 Khaktamak Yengsilagani DIGP NAB Amadi R3 Puramba Ningsen Warngambo Promotion Oina IGP Intelligence NAB Oiragani AD MPTC Oiramba is Gautam Singh na Deputy Director MPTC Oibaga Loinana MPTC gi Director gi Thabaksu Yengsin Khigani SP Tamenglong Oiramba Babicharani Swanna Chandel gi SP Oiragani Amadi Chandel gi SP in charge Oiramba Luikam Linmiona Amuka Hanna Tamenglong gi in charge SP Oiragani Hairi Moirang Police Station ge Manung Chanalaiba Moirang Kiam Laikai Chingai Lampak Mayadagi Ngarang Ayuk Security Force Kya Punba Khutpu Amanati Bohumbagi Tabak Chatabada Lona Tingkraba Lal Hauluf KYKL ge Mioi Tarahumdoi Fagat Kiba Aduda Kusukulai Kya Amaso Fangbangam Kre Hairi Manipur Police ki Control Room Dagi Thadora Kiba Cherol Amada 5.56 mm Amadi 45 mm ge Nongmai Maru Taramari 7.62 mm Amadi 39 mm ge Nongmai Maru Taru 7.62 mm Amadi 51 mm ge Nongmai Maru Taret Walkie-talkie ahum walkie-talkie charger Mari Jungle Boot Jura Kuntra Matoi Mobile Phone Mapanga Firol Karaga Fangle Hairi Nakalamadana Imphal East District ke Thobal Dam Police Station na Koliba Bumpa Khulendagi Su AK 56 rifle gi magazine ama bayonet ani 5.56 mm gi insas rifle ama magazine mari magazine ga konana 5.62 mm gi MAS series ki
bolt action sniper rifle ama 12 bore ge double barrel nongmai ama magazine ga loinana .22 rifle ama 7.62 mm gi AK rifle gi maru kuntra 5.56 inches ki nongmai maru nifo 7.62 mm SLR gi nongmai maru kun 7.62 mm sniper ge nongmai maru tara 12 bore cartridge charok .22 ge nongmai maru ani number 36 hand grenade ama 40 mm ge MGL ICE grenade mari MG2 UBGL gi grenade ama stun grenade ama MK3A2 grenade ama stun cell mari gram chamanga lumba TNT slaf ama radio wireless ahum charger manga combat uniform jura manga BP jacket manga amade tactical backpack ama yauri hari Jurivam district ke Lesabi thongda ngarang chatakiba thibahumba gi thabak amada Pompi ane magazine amaga konana AK-47 gi rifle ama magazine amaga konana local med pistol ama local med ball operating rifle ama grenade ani detonator amade werga loinana kilogram 3 mapan fawbagi lumgadaba mine bomb ama Pompi bomb tara hand grenade bomb ani 9 mm gi nongmai maru manga 7.62 mm gi maru manga SLR maru taraga konana fangle haire Security Force na ngarang su tongan ba mafam singdagi lo na ting trabala lauluf ahum gi miyoy ahum amadi pambay na luching ba UNLF gi miyoy ama yaw na puna miyoy mari fagat pangam kre Security Force na ngarang kakching sumak laikay dagi KYKL ge mayang langbam Kiran Singh chahe nifu humdoy atopa ming Dikendrajit kauba miyoy ama fagat ke Imphal East ki Andro Police Station na konba ngarian ching Manakta Chingyang Lam Lairembi Ima Kaitel Dagi Pambay na Luching ba UNLF ke Hemam Pewesor Singh Atopa Ming Paming Kauba Masu Fagat ke Bishnupur District Police na Ngaikong Kulen ge Ivudaw Konghan ba Tangjing Laikon Dagi KCP City Maite ge Kaidem Benerjit Singh Atopa Ming Amuba Kauba Myoy Amasu Fagat Pangam ke Atopa thaudok amadana Imphal West District ke Faidinga dagi KCP People's War Group ke Muhammad Haris Kauba miyoy amasu fagat pangam ki hairi Bishnupur District Police da ngarang Ikai Police Station na konba kwakcha Pagakchaw Ikaida Sericulture Gate number 2 dagi miyoy ani brown sugar kilogram amaga gram 25 ga humfutaru ka konana fari hari faraba miyoy adude Moiching Mayung Farid Jahi Kunnipan amadi Muhammad Amar Saha Jahi Kunmapan ni hari CRE AMS 2025 के एग्जाम सेंटर मणिपुर के मपांदा ताहलकपलगी खोइसाव नरबा कैंडिडेट सिंगना रिम्स डायरेक्टोरेट थोमजिलखरे खोंजंग असदा सरुक याखिबा महैरोय सिंगना रिलीफ कैंप सिंगदा लेरिबा अमदे असुक वारबा मतम असदा कैंडिडेट सिंगना फ्लाइट टिकट कक्तुना करमना एग्जाम थाबा चटकदौरिबनु हाइबना चिंगबा पेंदबा क्या फोंदोकनरखे Nakalamaromda Central Institute Singna Lauba Recruitment Singi Exam Center Manipurda Pigadabani Haina Mahiroi Luf Tarukna Fongdokre Wafam Masingasi Wangkaida Leiba Student Union of Kanglei Park Suke Officer Mahiroi Luf Tarukna Punna Pangthokiba Paugi Mifam Amada Student Union of Kanglei Park Coordinator Ningthozam Dhanakumar Maitaina Fongdokibane Mahakna Makata na Fongdokibada Haujik Lamdam Asa Lairiba Central Institute Sing Asida Tabak Laubagi recruitment process Amatawriba Ase Lamdam Asige exam Tagadaba candidate Singe exam center Lamdam Asida Pibiraktaba Ase Laibak Tibani Central Agriculture University gi post kara Laubagi recruitment process Asida so Lamdam Asige candidate Sing Ase Tungan ba Mapalam gi state Singda exam center Pirak Pasina Candidate Singda Yamna Chawna Kudong Chadaba Mayok Nahale Lunana Ames Naloba Common Recruitment Exam CRE Asigi Oina Rimski Oina Post Janiyang Kai Yauriba Asida Lamdam Asigi Candidate Singi Exam Center Tongan Ba State Singda Pirak Panamaram Oiraga Haujik Manipurgi Oiriba Situation Asina Maram Oiraga Makha
gi lambi chatpa yadabana flight chatpagi paisa lainadabana candidate singda khudong chadaba kya mayoknare maram aduna karigumba candidate sing asina mapalam da chatlaga exam thaba ngamhodaba thoklabade state asigi yamna chawba mangjaba ama oigani masigumba khudong chadaba sing asi yengbiraga mari lainaba authority singna hariba recruitment process sing asigi exam center manipur da pigadabani hariba wafam sing asi thabakta onthok piraktrabade mahairoi luf tarukna tumina yengduna leithokloi haike lamdam masida akhoi chenmilon gi phibam chi hoji yam tina sothaba matam am oiri maramdi akhoi 2023 gi me gi hundagi holkiba irang aduna maram marakanda hoji power leptana se thari irang sin maram marakanda akhoi lamdam masigi akhoi candidate sina papalam du chatlaga akhoi exam masi saruk ya bagi madugi khudong cha da bayamna achoba problem ama issue ma lei maramdi ken harakanda akhoi na hariba candidate sina akhoi atop state ta chatlaga hariba recruitment exam masi saruk ya ba se akhoi si bayro ta chatpagi madugi possibility lei maramdi hoji sik chathariba kanglu manigi leinari birang sin maram marakanda maduna maram marakanda akhoi hariba candidate sina exam masi saruk ya ba chatki haiba taragadi akhoi vai flight ta chatpagi madugi achoba problem ama akhoi da issue ma lei ta laira akhoi gi thabuk puto government gi job ma phangjara diye na akhoi na asa tawjara kanda akhoi gi matik chara ba akhoi candidate sing se masi haiba fear flight fear du tawbungam dabdana maram mara kanda akhoi gi achoba akhoi gi stage gi achoba mangjaba mo oigani habgi madugi yamna nungai taba nungnang ba du ni khoi da phomma hi luk tok to phawjuse Manipuri literature tamliba mairoi sing yengduna syllabus cha tamliba lyric sing khaktanatana reference oibeyaba atai lyric sing su Bengali mayek tage maitai mayek ta onthok piu haina Manipur University Students Union musuge Games and Sports Secretary su oiriba University asigi Manipuri Department of 4th semester tamliba KSS nauchana mari leinaba singi pukning chingsilakle wafam asi mahak nangasi University asigi Manipuri Department asinduna department asida pangthokiba International Mother Language Day 2025 amade Manipuri Folklore and Environmentalism haiba hiramda pangthokiba symposium ga mari leinana ISCOM news ta phongdorakibane ngasi phongdok pangthokiba thauram aduda Manipur University ge Vice Chancellor Professor and Lokendra University asigi School of Humanities ge Dean Professor and Pramodini Devi School asigi hanagi Dean Professor and Aruna University asigi hanagi Vice Chancellor in Charge Professor A Sanatombi amade University asigi Manipuri Department ge Head Professor L Brizita Debina maru eba mitunglen singoina saruk yake Thauram asiga mari leinana KSS nauchana makhatana phongdokhibada Manipuri culture bu malem gi thakta pukhatnaba honabada khulai oina sizinagadauriba Bengali mayek khaktada phangba Manipuri lolgi reference book kaya se Bengali mayekta ayamba oibana ahenba mahilau sing tansinaba honabada achoba apanba ma oire Mairoi singna tungi lambida Manipuri lol bu hena chawkhat hannaba Manipuri culture bu malem gi thakta pukhatpa ngamnanaba honabada hariba reference book sing asigi mateng loba tangai fade maram asina mari leinaba authority singna hariba reference book sing ase maitai mayek handokpiduna mahairoi singda fanganbiu haike Centerna state ki Manipuri loan promote taunam bagi damakta lupa karo try pan pi kre hai bagi pau pau da pandam news ta hap khiba leirabani hairiba senpam yam grob senpam sing adu leiraga karigi damakta aikhoi gi hojiki wat lauriba darka tariba reference lyric sing je athuba matam do onthokpa ngamdribano kana gumba kharagi miyoi gi free khawda senpam sing se changrabra natre haiba taragadi athuba matam da lyric sing darkar oiriba sing se mahiroi khunagi khanbiraga khusinabiu loinana koigi imalona koigi achoba thodang ama lauribani koigi culture koigi identity masak ta aga lairibani aduna ojiki mayek singasi Bengali da lairiba singasi maitai mekta athuba matamda onthok pibadu pamjai aikoina koigi imalon se kanji haiba taragadi aikoigi lamdam asida khundaminariba aikoigi furu khudimakna koigi loan se sizinariba makhaidi hingduini sizinadraba thangna maya tabagum aikoigi loan chu maya takhini aduga hojik phawbada
E-Office Implementation Committee Manipur University amade Computer Center Manipur University ga kunna kusam naraga non-teaching staff singi oiba nongmagi oiba E-Office User Training Program among se Manipur University ge MIMS Auditorium Hall da pangthokre thauramada Manipur University ge Registrar Professor W Chandababu Singh, Department of Computer Science and Chairman E-Office Implementation Committee ge Head Dr. Kumukcham Robindro Singh, NIC Scientist Resources Person Kongbai Latpam Gopal Krishna Sharma, NIC Scientist C Resource Person Laishram Saraj Singh Amade, System Manager and Convener E-Office Implementation Committee W Devendra Singh na athoiba mitunglen Singh oina saruk yaki. Thauramasiga mari leina Manipur University gi Registrar Professor W Chandababu Singh na phongdokibada Haujik India da leiriba ruling party asina ani suba term pairakpada Prime Minister gi 100 days ki plan asida E-Office implementation asi leiriba institute singda initiative loba haugalakpani Manipur da E-Office haudokpada miyamgi wakhalda matau kamdauna thabak sugani haibage Chingnaba laitaba dinate adumakpo haujiki matam asada malem ase asuki matik chawkhatlei leiriba information khudingmak digital form da tholakli office ayambana transparent office oiraknabage thaurang asada Ministry of Education gi makhada initiative mayam ama laukhalakpa singi manungda E-Office asesu amani haiki aikoi se hojiki matam sida prithvi se asuki matik chawkhat khre pura Laidiba information punam machil on digital form da hoji thol edna adagi office sing highly masaki lean clean and thin office oil abanaba adana koina office mayam si lean office adagi thin office clean office adagi transparent office oirakna bagi whole process da Ministry of Education gi makhada initiative mayam lokhalak bagi manung da E-Office amaneba UGC Malabia Mission Teaching Training Center Manipur University gi miyeng makhada Management Skill for Professional Excellence of Officer and Faculty Member of ISEI Hiramda Pangtokadaba numit taruk nige oiba short term program amangasi Kanchipur da leiba Manipur University gi court hall da haudokpagi thauram pangtokre thauram aduda MUG Vice Chancellor Professor and Lokendra, UGC Malavia Mission Teacher Training Center Manipur University gi Director Professor RK Vuvon, Department of Secretary RIMS Imphal gi Professor Dr. RK Lenin Amade, Research and Development Cell MUG Director Professor CS Ibohal Maitaina athoiba mitunglen singoina saruk yake. Research Institute of Science and Technology RIS Manipur amade Manipur Science and Technology Council Mascheke Medyang Makhada Numit Humni Chathakadaba workshop on International Years of Quantum Science and Technology TYQ Thauram ngasi Manipur University gi Physics Department ki Auditorium Hall da hodokre Thauram aduda Government of Manipur Science and Technology gi Secretary Oibatanatana Mascheke Member Secretary Su Oidiba can go during la workshop IYQ gi President Professor and Nimai Singh, MUG Department of Physics ki Head Professor A. Dilip Kumar Amadi, Research and Development Cell Lucknow University gi Dean Professor Muli Manohar Varmana athoiba mitunglen singoina saruk yake. Matam amada ipaipu singna thangta amade chungoitana lal thengnaduna ngaklamba leipak amani ipaipu singna thambiramba liklam sing ase nahongnana hinghandaba yade haina Wangoi Assembly Constituency gi ex MLA oinam lukhoina phongdokre wafam ase ngase maitai huen langlon sentam sanglen Sajwal Academy UFO Lamphel Laikol Top Sifai Branch ke Sangabagi Thauram Amada Phongdokibani Thauram aduga mari leinana Wangoi Assembly Constituency gi ex MLA
oinam lukoina Ivudo Pakangba Yekpa Malemgi Firal Chinkatpaga Lunana UFO ge member singna Malemgi Firal ge Mafam da Ikai Kumnaba Utke Tauramada Kairao Assembly Constituency ge MLA Laurembam Ramesor Oinam Assembly Constituency ge ex MLA Oinam Lukoi Legal Aid Council Imphal West ke Advocate Kuraizam Kanta UFO ge member amadi Music Director Sori Sanjam Thongkhong Lakshmi Municipal Council Chairperson Yumnam Jamuna Devi Amade Thongkhong Lakshmi Municipal Council Ward Number 1 gi Councillor Chandam Renubala Devi na Maroeba Mitunglen Singon Saru Yaki Wangoi Assembly Constituency ge ex MLA Oinam Lukoina Makhatana Fungdokibada Aikoina India da tinkiba ase kuidri haibi yai India da tindringai matamdagi aikoi gi oiba culture amade tradition leijabat Tonganba country ama oina leirami matam amage ipa ipu singda jalamba wakhalon mayam adu kauthokpadagi aikoi masel nungsinadaba amade thajanaраktaba oiraktuna waikhugi chingthanabigi mawungda laklibani nungsinaba amade thajanaba haibasina aikoi mayamna tausi khanba thabak mai pakna pangthokpa ngamgani khali amade aikoi gi tradition amade culture ase tungi charol surol da khangalamba Tangai fade nongmadi aikoi mutkiba yabagi fibam dat lei haike Radha Mandav Cultural Organization haina mingthon ba cultural organization amangase Imphal ge Manipur State Film Development Society MSFJSK auditorium da pangthokre Thauramada State West Bengal ge Raspari Navadiv Tamdat Leiba Sri Sri Anuma Prava Sevat Samiti ge Chairman RK Ranajit Singh Radha Mandav ke Executive Member Oinam Roman Singh Amadi Radha Mandav Cultural Organization ke President Brajabashti Mayum Gopal Sarmana Mathang Sitna Athoba Mitunglen Akhanaba Mitung Amade Thaurambu Oina Saru Yake Hariba Cultural Organization Sapong Bage Haudokpagi Thauram Loiraba Matung Lontok Tabi Haina Mingthon Ba Manipuri Film Amaso Screening Tauke Film screening asidagi lakpa Senfam Singh amadi tongan ba miyoi singna kalakpa Senfam Singna Navadiv te lai khurumba lakpa Maitei Singhi leinana ba guest house ama sana ba sizinagani haide All Manipur Tami Chingmi Apunba Nupilu Tami Chingmi ge Anisuba Term ge President Oina Thau Pubiramba Sagolban Tera Amudon Akham Laikai dagi Songtham Nupi Machana Tha Sigitang Taratareta Ikang Kangaudana Laikidabada Awaba Fongdokpagi Mifam Ama ngasi Uripok Polen Laikai da Laibat Tami Chingmi ge office da Pangthokre haina All Manipur Tami Chingmi Apunba Nupilu Tami Chingmi gi President Yambem Momon Laimana Thadurak Cherol Asina Kangalakle Cherol Asina Makha Tarduna Awaba Fongdokpagi Mifam Asada Saru Yakiba Thomi Singna Minute Ani 2 minute Leptuna Laikidrabi Asigi Mafam da Ikai Kumnaba Utminaki Haidiba Luf Asibu Linkatpada Mahakna Achobu Thaudang Lobibata Natana Founder Member Su Oirami Mahakna Luploi Singbu Ningtina Loina Biba Ing Tapa Saugandaba Made Kathokpaga Loinana Laikidrabi Asige Imung Manung Maruf Mapang Amade Marimata Singna Tengnahoriba Awatpa Kudong Chadaba Sing Lairabasu Lufki Thomi Singna Saru Yagani Haide Hojek Sanabiki Pa Muklominasi Manipur Police Department sponsor Oiduna Ngarang Hodokiba Ahanba State Level Blue Clubs Baby League King Asi Lamlong Tongkong Artificial Turf Ground da match kaya ama sanakre League Asida Nupa Sanaroi Chaniga ama amade Nupi Macha Kuntra Tarukna Saru Yari Panbayabadi League Asi Chatliba Tha Asige Kulhumdoi Fauba Chatharagani
Manipur Cricket Association na sinduna ngasi Thau Thangmaiban ground da team taret na saru yaduna mari suba MNCA Senior Women's One Day Trophy haudokre tournament na se haudokpagi thoramda Manipur Cricket Association gi Vice President L Git Ranjan Secretary L Ronald Treasurer C.S. Nisikanta Madi Joint Secretary Said Sultan Ahmed na athoiba mitunglen singwen saru yaki tournament haudokpagi match da Thau Thangmaiban na PTRC pasoibu wicket mapanda maitiba pikre match asida PTRC na ahanba inning bet paiduna inning ki apiba over kuntra manga loibada wicket mari turaga run chaniga kuntaruk lowkibada thauna anisuba inning bet paiduna over kunmathoi loibada wicket chaniga kuntra loraga match asi mai pake ngasi haudokiba tournament asigi hayeng Thau Thangmaiban ground da AKSTO Khangabok amadi Al Amin Lilong na sanaragani. Manipur Veteran Cricket Association na sinduna team 18 na saru yaraga Langtabal Public Ground da chotharak liba 12 suba T20 Manipur Veteran Cricket Tournament ke ngasi sanakiba match ta Napsa Kha Imphal na ESU Wangkaibu Ran Kuntra Mathoida Maitiba Pikre match asida Napsa na ahanba inning bet paiduna inning ki apiba over kun loibada wicket manga turaga ran chamaga humfunipan lawkibada ESU na anisuba inning bet paiduna inning ki apiba over kun loibada wicket nipan turaga ran chamaga kuntra taret lawduna match asi maitike match asi mai pakraba Napsagi sanaroi Irengbam Ivovina man of the match ki title loke Chatharakli ba tournament asigi ngasi sanaki ba atopa match ta LCCC Lilong Chazing na LCC Lamsangbu run kuntra marida maitiba pikre match asida LCCC na ahanba inning bet paiduna inning ki apiba over kun loibada wicket nipan tuduna run chamaga Marfu nipan lawkibada LCC na anisuba inning bet pairaga over kun loibada wicket mari turaga run Chamaga Yankai Mari Loraga match maitike match asi mai pakraba LCCC ge Sanaroi and Sibadatana man of the match ki title loki chatharakli ba tournament asige hayeng ayuk pung tara tabada YUCC Kwakaichal Morangpurel amadi KCC Kongbana sanaragani nungtil pung ama tabada UCC Uripok amadi BSC B Bamon Leikaina sanaragani Aroibada Maroi Pawman Pizari. Manipur da President rule thamlakraba matung arambai Tengol gi unit amada thiba humbagi thabak chotakre commander ama yauna unit asigi miyoi kuntaruk punna pung khara faziluraba matung thadorakre Security Force na khulngakpa singfa punbagi thabak chatharakpa buyaning da phongdoktuna tampaki mafam ayambada merapai bi sing tholaktuna lambi thingbagi khongjang changsin kre khulngakpa sing international nate makoibu faba punba leptrabadi June 18 dagi hen na kanba miyamgi iho ama lakpa yai haina Rajya Sabha gi MP Lesem Basana Jawna phongdokre Irang laksin naba thamlaki ba PR nate lengak semba ngamdabadagi lakibani haina RPI Tawale National General Secretary Maheswar Thongnawzam na phongdokre amadi Governor Ajay Kumar Valana chair lauduna IDP singge yaifa thorang yauna tongan ba loisang singida kaithagada ba senfam singi matang da review meeting ama phongkre Ngasigo na ISCOM news na pizza Manipuri pau ngatangas talushin jere meng tabire punamak pamukana kromjare